Congress Party na thoi be irang si honorable chief minister na thon mani government na thon mani adagi mayam si wahan le thu na loisan de haina adum puna maksi maran si government thangsan base si khada adum tawraga lak aduna thoi be irang sina manipur da section khuding mak wa da be yaudre khamtheng na wanare maram aduna mayam duna warau ringai sauni ngai duda madugi emotion sentiment mayam do hummaga puya una ba ya do ngata ngang na lak aduna maram oi duna handaki MP election lak ko matam duda koi oi gi congress ki MP ani oi ka adugi makha tarak padusu hujik se issue si loisil hanning loisandana adum makha ta lehin bagi thok se torok se yamna laibak thibani hauji phami be assembly sida assembly gi rule gi matungina procedure gi matungina question hour lady 0 hour lady adagi demand discussion lady hariba sida no gi department tholok pasida saigi hujiki violence sama lady hujiki matang dasu honorable members in opposition ki hanging bo hang hangi haining bo hairi honorable chief minister na leader of the house da su pakum piri sumaina hanadana lai adu hujiki prime minister unabasi house na wale lobgi haiji haibagi matang se ngasi khata puthorok panate ngarang na han hongi demand discussion taba nimita thoroughly khana baduda sida tawbasidi migi sovereign power bhaw leiriba house amana mi amu unabagi sumaina appointment lobgi wale lobase masi tawnade house ki dignity soi ado madugi mahutta honorable chief minister na magi office tagi saigi unabining basing do adu unaba yana na bugi do initiate tawjage haibidi yana raga loisan gramane ado ngasi su amu 0 hour da private member resolution loina mu puthorok pune ba tawri ado haiba party sina bharat ningkha tambabu matungi ayamba matamda haiba party sina bharata musung manipur da su sason torga lai yamna daita leiba dumba sobo political party ni adugi mathakta hujik manipur da congress ki honorable MLA manga leini besigi manungda akoigi former chief minister adusu 15 years continuously oibiraktana sason gi maramda munna khambiraba koi senior leader su yauri ala sumba party sina handaki leibak ki oiba aruba thibam mama mayuk na amna layuk thiba thokdok sigi matangda haiba thokdok si asamba thokdok nate ajana thi jana hona hubragati manipur si kaiba yabagi kangbu na manipur thugai ni haina koi torokgi adumba yamna aruba athogam ado siki matangda hoi honorable chief minister Sri N Biren Singh Maksumini adagi koi gi mai khata leba koi government sigi su kai ba soiba leramoi haibungamde lerambe yai ado honorable CM na su masana koi irang si tholoku matamda koi security gi ahoba khara lei khokhe na dum admit tawjabani adugumba soiba lamba leinarmu su thokre ado tawriba thabak sidi hadana thengnadana manipur kalaudo yada koi elohmi mayam se kalaudo yada elohmi ya se koi tampak ki ratanate singi su tamgi su koi itani group kutha mari lei se kanda yada bogi aduba koi samsamani hujiki issue si bhab ongthang tamina se koi myam si bhab tamina opposition ruling ani punna loisanna bo hona binasi aduna akoi house committee ma CMC haina home gi bokon misida anang basi adahan se
ꯅꯍꯥꯟꯁꯤ ꯁꯤꯁꯨ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯅꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯄꯨꯊꯣꯔꯛꯏꯅꯦꯕꯀꯣ